ꯑꯩ ꯂꯥꯛꯀꯅꯤ ꯈꯟꯅ ꯑꯩꯅ ꯉꯥꯡꯕ ꯋꯥ ꯇꯥꯕꯤꯒꯅꯤ ꯈꯟꯅ ꯉꯥꯏꯕꯤꯔꯝꯃꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯩ ꯂꯥꯏ ꯅꯤꯡꯗꯦ, ꯂꯥꯏ ꯈꯣꯏꯔꯝꯗꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯄꯨꯝꯕꯁꯨ ꯂꯣꯏꯅ ꯇꯥꯕꯤꯔꯝꯃꯒꯅꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏ, ꯑꯗꯨꯕꯨ ꯏꯁꯥꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯥꯏ ꯅꯤꯡꯉꯤꯕꯁꯦ ꯑꯩꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯩꯅ ꯅꯤꯡꯖꯔꯤꯕ ꯂꯥꯏ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯃꯇꯝ ꯀꯧꯏ꯫ ꯃꯇꯝꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯂꯥꯏ ꯑꯩ ꯈꯪꯖꯗꯦ꯫ ꯂꯥꯏꯗꯨꯁꯨ ꯃꯇꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯤꯡꯅ ꯃꯇꯝꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯖꯒꯦ꯫ ꯍꯣꯏ, ꯇꯥꯏꯕꯪꯁꯤꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯑꯃꯗꯤ ꯂꯩ꯫ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯖꯗꯦ꯫ ꯃꯔꯝꯗꯤ ꯃꯤꯡ ꯊꯣꯜꯂꯨꯕ ꯄꯣꯠꯁꯛ ꯑꯃꯠꯇꯅ ꯁꯤꯕ ꯅꯥꯏꯗꯕ ꯄꯣꯠꯁꯛ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯌꯥꯗꯦ꯫ ꯑꯁꯤꯕ ꯑꯃꯕꯨ ꯁꯤꯒꯗꯕ ꯑꯩꯅ ꯈꯣꯏꯔꯝꯕꯗꯣ ꯑꯩ ꯄꯥꯝꯖꯗꯦ꯫ ꯃꯁꯦ ꯑꯩꯒꯤ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯅꯤ ꯃꯌꯥꯝ꯫ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤꯗꯃꯛ ꯁꯥꯡꯂꯕ ꯃꯇꯝ ꯃꯥꯡꯍꯟꯕꯁꯦ ꯑꯩ ꯇꯧꯖꯗꯦ꯫ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯇꯧꯃꯤꯟꯅꯁꯦ꯫ ꯊꯕꯛ ꯑꯗꯨꯅ ꯑꯐꯕ ꯃꯍꯩ ꯄꯣꯔꯛꯄ ꯑꯣꯏꯁꯅꯨ꯫ ꯄꯨꯟꯁꯤꯒꯤ ꯃꯃꯜꯁꯦ ꯊꯕꯛꯅ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯁꯤ ꯍꯥꯏꯖꯕꯅꯤ꯫ ꯁꯨꯞꯅꯒꯤ ꯃꯤꯀꯨꯞ ꯈꯔꯗꯪ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛꯄꯨ ꯅꯨꯡꯁꯤꯕꯤꯕꯒꯤ, ꯀꯠꯊꯣꯛꯃꯤꯟꯅꯕꯒꯤ ꯊꯧꯅꯥ ꯑꯗꯣ ꯑꯗꯨꯗ ꯂꯩꯃꯤꯟꯅꯁꯤ꯫ ꯃꯁꯤ ꯑꯩꯒꯤ ꯂꯥꯏꯅꯤꯡꯅꯤ꯫ ꯍꯤꯡꯉꯨ ꯑꯃꯁꯨꯡ ꯍꯤꯡꯃꯤꯟꯅꯁꯤ꯫ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯂꯥꯏ ꯀꯗꯥꯏꯗ ꯂꯩ? ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯗ꯫ ꯂꯥꯏ ꯂꯩꯕ ꯃꯐꯝꯕꯨ ꯂꯥꯏꯁꯪꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯦ ꯂꯥꯏꯁꯪ ꯑꯣꯏꯅ ꯂꯧꯃꯤꯟꯅꯁꯤ꯫ ꯑꯁꯤꯒꯨꯝꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯇꯔꯨ ꯇꯁꯦꯡꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯊꯝꯅꯕ ꯍꯣꯠꯅꯁꯤ꯫ ꯑꯩꯈꯣꯏ ꯂꯩꯅꯥ ꯆꯦꯟꯗꯅꯕ ꯁꯝꯕꯜ ꯑꯃ ꯈꯥꯖꯟꯁꯦ꯫ ꯁꯝꯕꯜ ꯍꯥꯏꯕꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯆꯤꯟꯖꯥꯛ꯫ ꯆꯤꯟꯖꯥꯛ ꯑꯣꯏꯅ ꯈꯟꯃꯤꯟꯅꯁꯦ꯫ ꯌꯦꯡꯉꯣ, ꯁꯥꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯊꯝꯃꯤꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯃꯠꯇ ꯆꯥꯗꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯁꯦ ꯅꯥꯗꯦ, ꯌꯦꯛꯇꯦ꯫ ꯍꯨꯏ ꯍꯧꯗꯣꯡꯅ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯅꯥꯄꯤ ꯆꯥꯔꯒ ꯃꯁꯥꯅ ꯑꯣꯠꯊꯣꯛꯅꯕ ꯍꯣꯠꯅꯖꯩꯌꯦꯕ꯫ ꯃꯁꯦ ꯃꯈꯣꯏꯒꯤ ꯂꯥꯏꯌꯦꯡꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯕꯒꯤ ꯃꯔꯝꯗꯣ ꯃꯈꯣꯏ ꯈꯪꯖꯩꯌꯦꯕ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯤ ꯈꯤꯇꯪ ꯉꯝꯃꯛꯇꯕꯗ ꯗꯣꯛꯇꯔ ꯐꯥꯔꯃꯥꯁꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯍꯣꯠꯅꯗ꯭ꯔꯣ? ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯥ ꯉꯥꯒꯤ ꯗꯣꯛꯇꯔꯁꯤꯡ ꯑꯁꯤꯗꯤ ꯃꯤꯑꯣꯏꯕꯅ ꯁꯦꯝꯕ ꯆꯤꯟꯖꯥꯛ ꯄꯤꯖꯕꯗꯒꯤ ꯑꯅꯥꯕ ꯑꯣꯏꯍꯜꯂꯒ ꯑꯃꯨꯛ ꯂꯥꯌꯦꯡꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯍꯤꯗꯥꯛ ꯒꯨꯂꯤ ꯃꯌꯥꯝ ꯑꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯅꯥꯕ ꯃꯌꯥꯝ ꯑꯃ ꯑꯣꯏꯍꯜꯂꯦꯕ꯫ ꯃꯁꯤꯗꯒꯤ ꯏꯁꯥꯕꯨ ꯉꯥꯛꯊꯣꯛꯆꯅꯅꯕ ꯆꯤꯟꯖꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯈꯪꯃꯤꯟꯅꯁꯦꯕ꯫ ꯍꯥꯏꯖꯅꯤꯡꯂꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯑꯁꯪꯕ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ, ꯍꯤꯗꯥꯛꯀꯤ ꯃꯆꯜ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯨꯅ ꯌꯥꯎꯔꯕ ꯉꯥꯛꯇꯅꯦꯕ꯫ ꯃꯁꯤ ꯈꯪꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯅ ꯆꯤꯟꯖꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯕꯗꯤ ꯑꯅꯥ ꯂꯥꯏꯑꯣꯡ ꯆꯪꯗꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯉꯝꯒꯅꯤ꯫ ꯂꯣꯏꯅꯅ ꯌꯥꯝꯅ ꯂꯥꯏꯅ ꯂꯥꯌꯦꯡꯕꯁꯨ ꯑꯩꯈꯣꯏꯅ ꯉꯝꯒꯅꯦꯕ꯫ ꯑꯩꯒꯤ ꯂꯥꯌꯦꯡꯗꯤ ꯆꯤꯟꯖꯥꯛ ꯑꯃꯁꯨꯡ ꯏꯁꯤꯡ ꯈꯛꯇꯅꯤ꯫ ꯃꯅꯥ ꯃꯁꯤꯡ ꯅꯠꯇꯕ ꯑꯇꯣꯞꯄ ꯍꯤꯗꯥꯛ ꯊꯥꯗꯣꯛꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯁꯪꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ꯫ ꯏꯁꯥꯅ ꯏꯁꯥꯕꯨ ꯗꯣꯛꯇꯔ ꯑꯣꯏꯃꯤꯟꯅꯁꯦꯕ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩ ꯑꯊꯣꯏꯕ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯖꯗꯦ꯫ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫ ꯍꯜꯂꯣ, ꯀꯅꯥ? ꯁꯥꯔ, ꯑꯩ ꯀꯣꯜ ꯇꯧꯖꯔꯛꯏꯁꯦ ꯈꯨꯔꯈꯨꯜ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯍꯥꯏꯕꯤꯌꯣ꯫ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯇꯪ ꯁꯤꯟꯖꯅꯤꯡꯕ, ꯑꯗꯨ ꯀꯃꯥꯏ ꯇꯧꯒꯗꯒꯦꯅ ꯁꯥꯔ ꯍꯣꯏꯒ ꯇꯥꯟꯅꯖꯒꯦꯅ ꯀꯣꯜ ꯇꯧꯖꯔꯛꯄꯅꯤ꯫ ꯍꯣꯏ, ꯑꯩꯈꯣꯏ ꯁꯥꯔꯒ ꯇꯥꯟꯅꯖꯔꯒꯦ꯫ ꯑꯩꯈꯣꯏ ꯁꯥꯔꯗꯨ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯌꯥꯎꯔꯤꯌꯦ꯫ ꯑꯣ, ꯐꯔꯦ ꯐꯔꯦ꯫ ꯑꯁ, ꯀꯅꯥꯅꯣ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ? ꯍꯜꯂꯣ? ꯑꯣꯖꯥ, ꯀꯣꯜ ꯇꯧꯖꯔꯛꯏꯁꯦ ꯀꯁꯥꯔ ꯄꯥꯂꯥꯔꯕꯣꯟꯗꯒꯤꯅꯦ꯫ ꯑꯩꯈꯣꯏꯒꯤ RDA ꯀ꯭ꯂꯕꯅ ꯗꯣꯛꯇꯔ ꯆꯤꯡꯂꯦꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯤꯟꯖꯕꯗꯣ ꯈꯔ ꯊꯨꯖꯤꯜꯍꯟꯅꯤꯡꯕ, ꯑꯗꯨꯗ ꯗꯣꯛꯇꯔꯒꯤ ꯋꯥ ꯑꯃꯇꯪ ꯇꯥꯖꯒꯦꯅ
ꯀꯣꯜ ꯇꯧꯖꯔꯛꯄꯅꯤ ꯌꯥꯔꯒꯗꯤ ꯈꯤꯇꯪ ꯊꯨꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯑꯣꯖꯥ ꯑꯣ ꯌꯥꯅꯤ ꯑꯩꯈꯣꯏ ꯁꯥꯔ ꯊꯣꯛꯂꯛꯑꯀꯥꯟꯗ ꯄꯥꯎ ꯄꯤꯖꯔꯒꯦꯀꯣ ꯐꯔꯦ ꯐꯔꯦ ꯊꯝꯖꯔꯦꯀꯣ ꯁꯥꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯆꯠꯅꯕ ꯇꯧꯔꯁꯤꯔꯥ ꯍꯣꯏ ꯁꯥꯔ ꯑꯗꯣ ꯁꯥꯔ ꯑꯥ ꯀꯁꯥꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯑꯥ ꯈꯤꯇꯪ ꯊꯨꯅ ꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯛꯑꯦ ꯁꯥꯔ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯆꯠꯅꯕ ꯇꯧꯁꯤꯔꯥ ꯑꯩ ꯃꯐꯝꯗꯨꯗ ꯌꯥꯝ ꯆꯠꯅꯤꯡꯉꯦ ꯁꯥꯔ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯍꯦꯗ ꯃꯤꯅꯤꯁꯇꯔꯗ ꯍꯥꯏꯔꯒ ꯃꯊꯛꯇ ꯑꯣꯏꯅ ꯆꯠꯄꯅ ꯐꯔꯣꯏꯗ꯭ꯔꯥ ꯁꯥꯔ ꯃꯨꯅꯥꯟ ꯁꯥꯔ ꯍꯟꯗꯛꯀꯤ ꯂꯩꯉꯥꯛꯁꯤ ꯂꯝꯕꯤ ꯊꯣꯡ ꯐꯖꯅ ꯁꯦꯝꯃꯦꯕ ꯄꯥꯎ ꯇꯥꯏ ꯃꯗꯨ ꯌꯦꯡꯕ ꯑꯣꯏꯅ ꯑꯩꯗꯤ ꯃꯈꯥꯗ ꯑꯣꯏꯅ ꯆꯠꯅꯤꯡꯉꯤꯅꯦ ꯁꯥꯔ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯊꯕꯛꯁꯤ ꯈꯔꯗꯤ ꯂꯦꯞꯁꯤꯗ ꯁꯥꯔ ꯀꯩꯒꯤ ꯃꯨꯅꯥꯟ ꯅꯪꯕꯨ ꯊꯕꯛ ꯐꯪꯗ꯭ꯔꯤꯉꯩꯗꯗꯤ ꯊꯕꯛ ꯐꯪꯗꯦꯗꯅ ꯌꯥꯝꯅ ꯋꯥꯔꯝꯗꯥꯏꯅꯦ ꯍꯧꯖꯤꯛ ꯊꯕꯛ ꯐꯪꯂꯀꯥꯟꯁꯤꯗ ꯊꯕꯛꯄꯨ ꯑꯃꯨꯛ ꯊꯧꯑꯣꯏꯗ꯭ꯔꯒꯗꯤꯅꯦ ꯄꯨꯟꯁꯤꯅ ꯋꯥꯔꯧꯈꯤꯅꯤꯅꯦ ꯅꯪꯕꯣ ꯌꯥꯅꯤ ꯌꯥꯅꯤ ꯅꯪ ꯊꯕꯛ ꯆꯤꯜꯂꯒꯗꯤꯅꯦ ꯂꯩꯍꯧꯔꯁꯨ ꯑꯗꯨꯝ ꯌꯥꯅꯤ ꯑꯩꯗꯤꯅꯦ ꯃꯌꯥꯝꯒꯤ ꯊꯥꯖꯕꯗꯣ ꯑꯩꯗꯤ ꯃꯥꯡꯍꯟꯅꯤꯡꯗꯦ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯤꯌꯦ ꯁꯥꯔ ꯑꯩꯁꯨ ꯌꯥꯎꯖꯗꯣꯏꯅꯦ ꯁꯥꯔ ꯑꯗꯨꯗꯤ ꯃꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯁꯤꯟꯅꯕ ꯍꯥꯏꯖꯈ꯭ꯔꯒꯦ ꯁꯥꯔ ꯍꯣꯏ ꯃꯨꯅꯥꯟ ꯐꯣꯟ ꯇꯧꯈ꯭ꯔꯣ ꯑꯗꯨꯅꯤꯗꯅ ꯃꯨꯅꯥꯟ ꯅꯪꯒ ꯑꯩꯒ ꯆꯠꯃꯤꯟꯅꯗꯅ ꯀꯅꯥꯒ ꯆꯠꯇꯣꯏꯅꯣꯅꯦ ꯃꯨꯅꯥꯟ ꯀꯁꯥꯔ ꯂꯝꯕꯤꯁꯤ ꯊꯥꯏꯅ ꯅꯠꯂꯝꯗ꯭ꯔꯦ ꯌꯥꯝ ꯐꯔꯝꯃꯤꯅꯦ ꯍꯣꯏ ꯁꯥꯔ ꯍꯥꯟꯅꯒ ꯍꯥꯏꯔꯨꯔꯒꯗꯤ ꯌꯥꯝ ꯐꯔꯦꯗ ꯁꯥꯔ ꯍꯣꯏ ꯑꯗꯣ ꯁꯥꯔ ꯃꯔꯛꯇ ꯈꯔ ꯐꯠꯇꯕ ꯃꯄꯥꯗꯤ ꯂꯩꯕꯅꯤ ꯑꯗꯨꯕꯨꯗꯤ ꯍꯧꯅ ꯁꯥꯟꯅꯅꯤꯗꯅ ꯃꯨꯅꯥꯟ ꯈꯔ ꯑꯃꯨꯛ ꯐꯠꯇ ꯈꯔ ꯑꯃꯨꯛ ꯐ ꯍꯥꯏꯁꯤꯗꯤ ꯃꯍꯧꯁꯥꯗꯩ ꯑꯗꯨꯝ ꯇꯧ ꯂꯥꯛꯑꯦꯗ ꯃꯇꯝꯒꯤ ꯑꯍꯣꯡꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯁꯥꯔ ꯑꯩꯗꯤ ꯁꯤ ꯂꯝꯕꯤꯁꯤ ꯍꯟꯗꯛ ꯆꯠꯂꯤꯁꯤꯅ ꯑꯍꯥꯟꯕꯅꯤꯅ ꯆꯠꯂꯤꯁꯦ ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯦ ꯑꯗꯨꯕꯨꯗꯤ ꯁꯥꯔ ꯍꯣꯏꯗꯤ ꯃꯊꯛꯇ ꯑꯗꯨꯝ ꯆꯠ ꯂꯩꯔꯕꯅꯤꯅ ꯁꯤꯒꯨꯝꯕ ꯂꯝꯕꯤ ꯐꯠꯇꯕꯒꯁꯦ ꯑꯝꯇ ꯎꯔꯝꯃꯔꯣꯏꯗ ꯁꯥꯔ ꯃꯨꯅꯥꯟ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔ ꯃꯆꯥꯅꯤꯅ ꯁꯥꯔ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯂꯝꯕꯤꯁꯤꯗ ꯉꯥꯛꯇꯅꯦ ꯆꯠꯂꯤꯁꯦ ꯁꯥꯔ ꯍꯣꯏꯗꯤ ꯃꯊꯛꯇꯗ ꯆꯠꯇꯅ ꯂꯩꯕꯅꯤꯗꯣ ꯂꯥꯏꯔꯕ ꯍꯥꯏꯕꯁꯦ ꯁꯥꯔ ꯅꯨꯡꯉꯥꯏꯐꯝ ꯈꯪꯕꯖꯥꯠ ꯅꯠꯇꯦꯗ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯨꯅꯥꯟ ꯅꯪꯉꯣꯟꯗ ꯑꯩꯅ ꯌꯥꯅꯤꯡꯗꯕ ꯑꯃ ꯂꯩꯌꯦꯕ ꯂꯥꯏꯔꯕ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯗꯨ ꯍꯥꯏꯒꯅꯣꯕ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕꯁꯦ ꯈꯦꯠꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩꯉꯣꯟꯗꯗꯤ ꯆꯞ ꯃꯥꯟꯅꯅ ꯎꯏ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅꯤ ꯑꯃꯒ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯍꯤꯡꯃꯤꯟꯅꯕ ꯇꯥꯕꯅꯤ ꯀꯅꯥꯅ ꯂꯥꯏꯔꯕ ꯀꯅꯥꯅ ꯏꯅꯥꯛ ꯈꯨꯟꯕ ꯑꯩ ꯈꯪꯗꯦ ꯃꯗꯨꯒꯤ ꯋꯥꯍꯩꯗꯣ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯥꯏꯒꯅꯨ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯃꯨꯅꯥꯟ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯨ ꯐꯖꯅ ꯀꯟꯖꯜꯂꯛꯑꯦ ꯂꯝꯕꯤꯁꯨ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯁꯤꯗ ꯈꯥꯝꯃꯒ ꯉꯥꯛꯇꯪ ꯂꯩꯁꯤꯔꯥ ꯍꯣꯏ ꯁꯥꯔ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯉ ꯈꯥꯝꯃꯣ ꯉꯥꯏꯈꯣ ꯃꯨꯅꯥꯟ ꯇꯨ ꯑꯁꯤꯒꯤ ꯈꯥꯡꯄꯣꯛ ꯁꯪ ꯑꯁꯤꯗ ꯃꯩ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯟꯕꯒꯨꯝ ꯇꯧꯔꯤꯁꯤ ꯃꯤ ꯂꯩꯕ ꯃꯥꯜꯂꯤꯅꯦ ꯆꯪꯉꯨꯁꯤꯔ ꯃꯨꯅꯥꯟ Hema, ibunga. Nakoy bukan kanano nung susul naman lawo sangaw lawo. Lala sangaw. Sangaw. Koy ganuko sida pamulawo. Buki sana karasang saluse. Hey, ibunga. Imagidi pambang walay banati. Sida pamuko ibunga. ꯌꯥꯅꯤꯗ ꯏꯃꯥ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯃꯨꯅꯥꯟ ꯐꯝꯃꯨ Ibungo sida pamu. 이마 ꯌꯥꯔꯅꯤꯗ ꯁꯤꯗ ꯁꯨꯝ ꯂꯦꯞꯄꯒꯦ Ibungo koy kada wai denone.
ꯏꯃꯥ ꯑꯩꯈꯣꯏꯁꯦ ꯏꯝꯐꯥꯜꯗꯒꯤꯅꯦ ꯏꯃꯥ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯖꯅꯤꯡꯕ 하요네 하요네 까리 하이바노네 이붕어 이마는 라이 매야 마시 khoiramбada matam yamna manghanbase aini yam pamujaba ima imana lai ningai si matam phanadi yam kuira amani lai sina kari kari pirakhrage ni ima 호이네 이붕어 이마기 세히 훔부드라 롬 소라마네 이붕어 세히 크러기 마망다 ꯑꯩꯈꯣꯏꯅ ꯀꯁꯥꯔꯗꯒꯤ ꯍꯜꯂꯛꯄꯗꯅꯦ ꯉꯁꯤ ꯂꯝꯕꯤ ꯀꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯏꯆꯥ ꯏꯁꯨ ꯄꯨꯝꯅꯃꯛ ꯑꯣꯟꯊꯕꯗ ꯌꯥꯎꯈ꯭ꯔꯦ ꯑꯩꯕꯨꯗꯤꯅꯦ ꯅꯥꯀꯟꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯍꯤꯡꯅ ꯐꯝꯈꯤ ꯍꯥꯏꯗꯨꯅ ꯒꯤꯞ ꯀꯥꯡꯕꯨꯅ ꯃꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯕꯤꯈꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯌꯨꯝ ꯑꯗꯨꯗ ꯑꯩ ꯍꯟꯅꯤꯡꯈꯤꯗ꯭ꯔꯦ 이붕어 ꯒꯤꯞꯁꯤꯡꯅ ꯀꯦꯝ ꯍꯣꯡꯈꯤꯕꯗ ꯀꯥ ꯃꯆꯥꯁꯦ ꯑꯩꯒꯤꯗꯃꯛꯇ ꯊꯝꯕꯤꯔꯝꯕꯅꯤ ꯁꯦ ꯃꯁꯤꯗꯒꯤ ꯂꯥꯏ ꯃꯌꯥꯝ ꯑꯁꯤꯁꯨꯅꯦ ꯃꯈꯣꯏꯅ ꯄꯤꯔꯝꯕꯅꯤ 이붕어 ꯃꯐꯝ ꯑꯁꯤꯗꯗꯤꯅꯦ ꯂꯩꯈꯤꯗ꯭ꯔꯕ ꯏꯄꯨꯔꯣꯏꯕ ꯏꯆꯥ ꯏꯁꯨꯁꯤꯡꯗꯨꯒꯤ ꯅꯤꯡꯁꯤꯡꯕꯒꯤ ꯃꯌꯦꯛ ꯑꯗꯨ ꯁꯦꯡꯉꯤꯅꯦ 이붕어 ꯒꯤꯞ ꯑꯃꯨꯕꯁꯤꯡꯗꯨꯒꯤ ꯇꯧꯕꯤꯃꯟꯗꯤ ꯏꯃꯥꯅ ꯀꯥꯎꯕ ꯉꯝꯗꯦ ꯊꯪꯅꯕ ꯈꯨꯟꯒꯤ ꯆꯤꯡꯃꯤꯁꯤꯡꯁꯤꯅꯅꯦ ꯑꯩꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯃꯠꯇ ꯋꯥꯠꯍꯟꯈꯤꯗꯦ ꯃꯈꯣꯏꯒꯤ ꯂꯃꯟ ꯑꯁꯦ ꯌꯥꯝꯅ ꯇꯣꯜꯂꯕꯅꯤꯅꯦ 이붕어 matam khara leraga hojik leiriba mafam asi maktada ahingda gari onthakibagi makhol amata ki maduda gip kangbuna yengluba matamda angang amata aduna lerambadagi angang adu pukhalaktunna ne aingonda sinarambane ꯑꯗꯨꯗꯒꯤꯗꯤꯅꯦ ꯏꯃꯥꯁꯦ ꯀꯌꯥꯔꯛ ꯁꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯁꯨ ꯑꯁꯤꯒꯤ ꯈꯜꯂꯨꯕꯗ ꯁꯤꯕ ꯉꯝꯗ꯭ꯔꯦꯅꯦ 이붕어 ꯑꯩꯅ ꯊꯥꯗꯣꯛꯂꯝꯂꯕꯗꯤ ꯀꯅꯥꯒ ꯍꯤꯡꯍꯧꯒꯅꯤ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯒꯗꯕꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯡꯁꯨ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ 마론주 톡트레 이붕어 이마기 이수 냈다버라 하시고 아이기 이수니다 아이기 이수네 이수 까람버 론부 강함가다바 이마주 강벙함제네 이붕어 아샬 아옥싱나 닥터한테 부나바 하이비라메 이마 그런 바독터도 얘기나봐 하비람게 이붕어 민웅시 자위 까톡바나 마기 반담냐 하이비라메 마밍도 닥터 칭련 거위 하이비라메 아이기디 까리보니로니 이슈시당디 닥터르두기 마낙다 아묵다디 부벙함만비오 하이도나 마푸다 노비 쿠딩기 니자리바니네 이붕어 ꯈꯪꯗꯦ ꯀꯩꯗꯧꯉꯩꯅꯣ 이붕어 ꯃꯍꯥꯛꯅ ꯆꯥꯟꯕꯤꯒꯗꯕ ꯑꯩꯒꯤ ꯍꯥꯏꯕ ꯊꯝꯗ꯭ꯔꯒ ꯅꯪꯕꯨ ꯐꯪꯕ ꯉꯝꯕ꯭ꯔꯥ ꯃꯤꯅꯨꯡꯁꯤ ꯑꯃꯁꯨꯡ ꯀꯠꯊꯣꯛꯄꯁꯤꯡ 이붕어 ꯅꯪꯅ ꯆꯥꯟꯕꯤꯕ꯭ꯔꯥ ꯆꯨꯝꯃꯤ ꯏꯃꯥ 이마기 이붕어 ꯃꯃꯥ ꯑꯃꯒꯤ ꯑꯁꯦꯡꯕ ꯀꯠꯊꯣꯛꯄ ꯃꯤꯅꯨꯡꯁꯤꯒꯤ ꯃꯃꯥꯡꯗ ꯀꯔꯝꯕ ꯏꯁꯣꯔꯅ ꯈꯥꯡꯕ ꯉꯝꯒꯗꯒꯦꯅꯦ ꯏꯃꯥ 이마기 라이닝부 마푸 마나 우비레 이마 이붕어 이마 나사는 것이마
ꯗꯣꯛꯇꯔ ꯆꯤꯡꯉꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯕꯤꯒꯅꯤꯌꯦ ꯏꯃꯥ ꯁꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯏꯃꯥ 이붕어 낭디 아이붕 아이바도 온통 와는 렐람메다고 라오 짜치 라오